People's Movement for Peace and Development Manipurna Idea of Manipur gi achetpa wakhalonda ingtappa tangdu leitaba Manipur ama puraknaba honagani haina lob asigi convener SM Jalalna phongdoraklei ngasi kakhulongda leiba Jalarong Union gi office da pangthokiba pawgi mifam amada wafam asi phongdokladuna mahangna hai lob ase maitai naga amasung pangal ge mihut sina punsilaga ingtappa amade chakhatpa Manipur ama ohenabagi pandamda nauna sembane Kangpokpi district amasung None district ke tungan famda masak khangdabasingna attack chathaduna mihat mipungi thodok thohankiba ase akan mongda kandem tawbe asigumba terrorist ki thawong chathakibasing ase state lengakna center ga pau fauduna athubada masak maming lautokadabani amade logi matung ina makhoigi mathakta chap chab action nakhotkadabani amaromda unkhatnariba furup singge marakta puning phathanaduna apunba amade ingtappa lamdam ama ohennaba amato oina honaminarasi hainasu mahangna makatana phongdurakle अखोई मणिपुर लेमिनारीबा इचिलिनाव कांगलो फुरुप पनपना हौजिक ओइरैबा सिचुएशन सिदा अखोई पुंगिंग फादाबियो सेल्फ रेस्ट्रेंट तोबियो हाइबा फमसे अखोई नलुकना हाइजगे अदुगा क्राइम सिंगसि तौरिबा अदुंबा क्राइम सिंगसिगी मरुमदा लैरिबा अदुंबा मसबा एलिमेंट सिंगसे मसि चपचाना पुथुवागा अदुंबा चेराक फंगननबो होनबदा अखोई मणिपुर लेंगा मणिपुर मैम पुनमक अखोई मसीद पुनिंग चंगमिनसी वाफमसे थमजगे अरोइबोइना अखोई नत्तब पामदब मखा ताब थोदोक वाथोकसिंग थोक्तनब होनबदा कांगलुप अनिगी लुचिंगबसिंगना अखोई हौजिक लौबिरिबा दायित्वसे थागतसबगा लोइनना मखा ताना अखोई अचौबा थौदांग लौबियु हाइबा वाफमसे